ngasi thokiba thaudo wathok amasum thengnakiba maruiba I pausing khongocharagan Manipur top channel gi maikedi gi mayam da tentakna maruiba paw khara mayam da share tawjagi aduga mayam yamna thajaninga oiba mafam dagi phangba pawma Viral Research and Diagnostic Laboratory VRDL Jenims COVID-19 test report ngasi April gi tang taraga taret inglisingani kunga mathoi moi COVID list masang mayam phangjai sigi list gi matungina ngasi positive oirakhraba yoi kharagi details habdi karam karamba district sing amasum karam karamba miyoi sing COVID-19 positive oikibagi habado mayam da ngasi gi oiba share tawjaramge sigi Jenims ki report sigi matungina mayam ngasi COVID-19 positive oirakhraba miyoi system tawda di mayam side full report makti nasade tawda waje phangba source kharagi matungina aphangba source mayam da share tawjabne duga punna miyoi si district sing si mayam senapati degi miyoi nupani mak sei kuntra ga nipan mak COVID-19 positive oire anushibo miyoi sna mak senapati degi ni mak sei kunyu mapan sure mak su nupani ado ahum suba miyoi sna mak su senapati degi duga mak sei nifu sure mak su nupani adu atopa mana mak Imphal East dagini mak sahi taraga mari sure mak su nupani aduga manga suba miyoi sisu mak su Imphal East dagini mak sai kun ga tere sure mak su nupani adu taruk suba miyoi sna mak na Imphal East dagini mak sai yankhai ga manga sure mak su nupani adu tare suba miyoi sna mak su Imphal East dagini mak su sai kun thra ga tere sure mak su nupani aduga nipan suba miyoi sna mak Imphal West dagini mak sai kun thra ga ni the sure aduga mak su nupani aduga mapan suba miyoi sna mak Imphal East dagini mak sai humpuga nipan sure mak su nupani data sikak phangjai myam aduga punna miyoi hajipok thengnari bis miyoi mapan ni miyoi mapan sigi manung de senapati dagi miyoi ahum Imphal East dagi miyoi mari aduga miyoi amana Imphal West dagini du report su update watchari myam amasum makhasi sathajarak poina hauji khoigi lebak sigoba COVID-19 update myam da pijaramge Health Ministry dagi tholakpa update ki matung ina ngasi ayukpugi oiba update ta mayam lokhachrakana punna miyoi last 24 hours ta miyoi leba sta COVID-19 positive oikibesi mayam la ahumga lising kungum doiga chamaga nifuga marini inaw na woina COVID-19 case thengna kibesi amasu miyoi laikidabana miyoi lising aniga satret ga humdraga mathoini hairi aduga naba pharakhiba miyoi haitare last 24 hours ta naba pharakhiba miyoi si Lak aniga lising yang kai mathoiga sanipan ga kun ga tar inisu hairi adu apun ba active case oina laidiba miyoi masing sina lak kun ga nipan ga lising marfu ga nithoiga sani ga marini hainasu health ministry ki thorakpa update sina makhata na su palli amasu makhasa thorakpo na to pamaroi bi pau ma'am na share tawjage ma'am le phukta minasi center na state sing da lockdown gi guidelines sing khan khre Haujik leba asida hengalaliba COVID case singi marakta hena laksinwa ngamnabagidamag lockdown sing sa thabamasum cantonment zone sing laukthokpagi matangna center na state sing guidelines sing pikre hairiba rules sing adugi matungina kariguma positive ki sang sayolamagi manungda sada tara oirabadi hospital bed singi sada humpu gi sang kanchinduna thamgadabani district city amadi area based tawba Home Ministry na khandok laba mafam singda intensive local amadi cantonment network singda miyeng thangwadabani kariguma matamda karamba matamda lockdown ama sathagadagi haibasi Home Ministry na large cantonment zone haina laukthokpa mafam aduda oigadabani kariguma cantonment ama laukthokraba mafam na satnagadabani ahan boina night curfew marueba thabak singi natana satok chasinda athingwa thangwadabani local administration na curfew matam lepkadabani Social, political, sports, entertainment, academic, cultural, religious festival gamari lena amadi atai mi punba thingadabani luhongbagi thaudok singda mi yankhai amasum mi potloi bed matamda mi kundagi henba yaroi shopping complex movie theater restaurants and bars gym spa swimming pool lining laison ni thonglongani public amasum private sector animaki essential servicing di makata na legani Miyamgi sathok chasin tawriba railway metro bus amasum cab sing makhoigi capacity tangkhai hantharaga thabak tawgadabani state amaga sathok chasin tawba posei puthok pusin tawbada athingba leiroi office sing su staff ki tangkhai amana salaigadabani staff sing na local gi phibam ningthi na yengadabani hainasu pawusna makata na phongdorakli amasum loisilakpoina to paten takpa maruiba pawanga mayamna khangjinbada kana gadubu kantenanga mayamna share tawjaramge
Physical distancing kanglon ngaktrabadi COVID patient amana miyoi samri ge tarukta sandokpa ngami. Union Ministry of Health and Family Welfare ngasi phongdokhibada physical distancing gi kanglon sing ningthi na ngakpa ngamdrabadi COVID patient amana miyoi samri ge tarukta SARS-CoV-2 virus numit kuntrani gi manungda sandokpa ngami haidi. Amasum thizin humjin badagi khanglakpadi physical distancing gi kanglon sing ngak satrabadi miyoi amana numit kuntrani gi manungda miyoi samri ge tarukta sandokpa ngami haina COVID-19 gi matangna paikhatpa thorang sing paikhat kadaba madi update sing khanaba matamda official amana phongdokhi. Niti Aayog ki member health Dr. B.K. Paul na citizen sing da haikibadi tangai phadaba leitrabadi yumdagi mapan thokano yum manungda leirabasu mask upu mapan gi miyoi sing yumda sanghangano hairi. Amasum masida social distancing haibisi yamna maru oi aduga mask amasum sanitizer singna khudong thiba hantahali haiki. Indian Council Medical Research ICMR na thijinmadagi khanglakpadi COVID patient amana lockdown manungda satpa social distancing ningthina ngaktaba tarabadi numit kuntrani gi manungda miyai samri ge tarukta infection sandokpa ngami haiba khangki hainasu paushna makhatana phongdorakli. Makasa tharak point atopa maruiba pau khuranamu Manipur gi miron biama Delhi da COVID-19 nabadagi laikhidre hek tabada nungaitaba thaudo ama Urkhul district gi masagi sei kuntragani thoi khakta ngairibi miron biama New Delhi da ngasi COVID-19 na maram oiduna laikhidre haina agency dagi phangba pau amana hari pau duna makhata na palibadi ngasi New Delhi da COVID-19 nabadagi laikhidraba miron be dudi Urkhul district gi Kasungkhul dagi tuithung Wongrei chon sai kuntragani thoini mak tha nipan gi angang na puri bini amadi hausi New Delhi da UPSC gi examination thana na ba sem sari ba miyoni mak tha asi kunga mathoi da lok amadi arum lehau torak padagi mak na lairiba New Delhi gi Muhammad Puri dagi hospital pukhalaki maduda test of the COVID-19 positive oiki hospital lairingai gi atien ba matam aduda maha anemia amadi Sepsis naraki amasum heart attack to budingi ngarang laikhidabani so hairi amasum laikhidraba tuithung Wongrei suan gi haksang ngarang nungthul Delhi gi Commissioner of Police Robin Hibugi akhanaba miyeng makhada Mongolpuri gi Christian Burel amada phumkhre han agency dagi phangba paw aduna su makhata na palli amasum ningsingba yabadi ngarang numaijung numit khaktara miyoi Lising kungani thoiga suknagi kuntrago homdoi nauna COVID-19 positive oiduna Union Territory aduda laiset asigi ani suba wave na nahan khibagi masing lising maudraga mariga chawanga maudraga ni thoi yaukhre loinana laiset asi sandokpagi sangna sada 30.21 yaukhre hainasu pawsina makhatana phongdorakli aduga pawse hujikuna di matang sa lusinjarage me aduga pathoksa kibi sokiba lan kiba kya yarsu memna ngakpigani do anau ipau leragadi sungse shoida myam da marak thana sudum update pijaraki amasu myam pau si yingbiba sum tabiba lor matung sida myam gi wakhalon da kari lebi myam gi opinion share to biram amasu phungdok piram moina Manipur top channel gi mekedi gi myam la haijari adu myam COVID-19 sidagi khoi punamak lapna lemina si haina su myam da request tawjari aduga sarkarna piriba SOP guidelines sing sing na satmina si and thank you.